ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯤ ꯑꯣꯟꯈꯤꯕ ꯅꯣꯡꯁꯥ ꯅꯤꯡꯊꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯏꯆꯟꯕꯤ ꯃꯉꯥꯟ꯫ ꯃꯇꯝ ꯑꯃꯗ ꯈꯨꯡꯒꯪꯗꯒꯤ ꯈꯖꯤꯛꯇꯪ ꯆꯠꯊꯣꯛꯂꯒ ꯂꯩꯕ ꯎꯃꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯎꯃꯪ ꯑꯁꯤꯒꯤ ꯁꯥ ꯎꯆꯦꯛ ꯑꯌꯥꯝꯕꯗꯤ ꯈꯔ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧ ꯅꯣꯡꯁꯥ ꯑꯃꯅ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯅꯣꯡꯁꯥ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯅꯣꯡꯁꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯈꯛꯇ ꯅꯠꯇꯅ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯌꯥꯎꯕ ꯅꯣꯡꯁꯥ ꯑꯃꯅꯤ꯫ ꯋꯥꯈꯜ ꯈꯟꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯋꯥꯡꯏ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯎꯃꯪ ꯑꯁꯤꯗ ꯃꯈꯣꯏ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯅꯤ꯫ ꯃꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯆꯠꯄ ꯐꯪꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕ ꯃꯁꯤꯡ ꯌꯥꯝꯃꯤ ꯑꯃꯗꯤ ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯁꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯛꯂꯒ ꯃꯐꯝ ꯑꯇꯣꯞꯄꯗ ꯆꯠꯄ ꯐꯪꯗ꯭ꯔꯗꯨꯅ ꯁꯤꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯅꯣꯡꯁꯥ ꯅꯤꯡꯊꯧ ꯑꯁꯤꯅꯗꯤ ꯄꯥꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯊꯟꯇ ꯂꯩꯕ ꯃꯤꯀꯨꯞꯇ ꯈꯜꯂꯤ, ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯣꯡꯀꯥꯞ ꯈꯖꯤꯛꯇ ꯐꯥꯎꯕ ꯊꯥꯡꯗꯣꯛꯄ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩ꯫ ꯑꯩꯍꯥꯛꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯝꯃꯗꯤ ꯃꯈꯣꯏꯒꯨꯝꯅ ꯏꯈꯣꯡ ꯑꯅꯤꯅ ꯆꯠꯄ ꯉꯝꯒꯅꯤ꯫ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ꯫ ꯑꯩꯍꯥꯛꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯄ ꯄꯥꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯁꯤ ꯃꯍꯥꯛꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ꯫ ꯃꯊꯟꯇ ꯑꯗꯨꯝ ꯈꯟꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯎꯃꯪꯒꯤ ꯁꯥ ꯈꯨꯗꯤꯡꯃꯛ ꯄꯨꯜꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯁꯥꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯜꯂꯒ ꯋꯥꯍꯪ ꯍꯪꯕ, ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯅꯕꯅꯆꯤꯡꯕ ꯀꯌా ꯇꯧꯔꯝꯃꯤ꯫ ꯋꯥꯍꯪ ꯃꯈꯜ ꯃꯈꯜ ꯍꯪꯂꯕ ꯃꯇꯨꯡꯗ ꯁꯥꯁꯤꯡ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯑꯃꯃꯝ ꯍꯥꯏꯅꯕ ꯇꯟꯖꯥ ꯑꯗꯨ ꯌꯧꯔꯛꯏ꯫ ꯁꯥꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯋꯥꯈꯜ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯑꯩꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯆꯥꯅꯕ ꯋꯥꯠꯇꯕ ꯑꯗꯨ ꯄꯥꯝꯃꯤ꯫ ꯑꯩꯗꯤ ꯌꯦꯛꯅꯕ ꯊꯦꯡꯅꯗꯕ ꯑꯗꯨ ꯄꯥꯝꯃꯤ꯫ ꯑꯩꯗꯤ ꯑꯗꯨꯝ ꯆꯥꯔꯒ ꯂꯩꯕ ꯄꯥꯝꯃꯤ꯫ ꯁꯥꯁꯤꯡ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯂꯁꯨ ꯅꯤꯡꯊꯧꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯥꯡꯂꯒ ꯅꯤꯡꯊꯧꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯁꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯋꯥꯈꯜꯂꯣꯟ ꯂꯣꯏꯅ ꯍꯥꯏꯅꯔꯤ꯫ ꯏꯅꯤꯡꯊꯧꯁꯨ ꯏꯅꯤꯡꯊꯧꯅ ꯑꯄꯥꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯤꯕ ꯃꯇꯝꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯅꯣꯡꯁꯥ ꯅꯤꯡꯊꯧ ꯑꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛ ꯍꯥꯏꯒꯦ, ꯑꯩꯅ ꯑꯄꯥꯝꯕ ꯑꯗꯣ ꯑꯩ ꯍꯥꯏꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯀꯗꯕ ꯋꯥ ꯑꯗꯨ ꯇꯥꯒꯗꯣꯏꯒꯤ ꯃꯌꯥꯝꯁꯨ ꯁꯦꯝ ꯁꯥꯔꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯇꯞꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ, ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯩ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯨꯝꯅ ꯍꯤꯡꯕ ꯑꯩ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯦ ꯇꯥꯏꯕꯪ ꯃꯤ ꯑꯃꯗ ꯄꯣꯛꯂꯝꯂꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯩꯍꯥꯛ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯟꯕ ꯄꯥꯝꯃꯤ꯫ ꯃꯌꯥꯝꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯒ ꯅꯤꯡꯊꯧꯒꯤ ꯋꯥ ꯇꯥꯕꯗꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯈꯜꯂꯣꯟ ꯑꯃꯃꯝ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯕꯨ? ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯕ ꯑꯁꯤꯕꯨ ꯑꯣꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯣꯟꯕ ꯌꯥꯕꯗꯧꯅ? ꯑꯗꯨꯅꯤ, ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ꯫ ꯅꯤꯡꯊꯧꯁꯨ ꯈꯖꯤꯛ ꯈꯖꯤꯛꯇꯤ ꯈꯪꯉꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯑꯗꯨ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯣꯟꯊꯣꯛꯂꯛꯏ꯫ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯍꯩꯁꯤꯡꯕ ꯎꯠꯊꯣꯛꯄꯒꯤ ꯇꯟꯖꯥ ꯑꯗꯣ ꯑꯃꯨꯛ ꯌꯧꯔꯛꯏ꯫ ꯃꯌꯥꯝ ꯃꯐꯝ ꯆꯥꯅ ꯂꯦꯞꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯀꯨꯝꯍꯩ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯍꯥꯟꯅꯒꯨꯝ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯋꯥꯈꯜ ꯐꯖꯅ ꯈꯟꯊꯔꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯆꯨꯝꯃꯤꯔꯥ? ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯕ ꯑꯁꯤꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯂꯨꯕ꯭ꯔꯥ? ꯅꯠꯇꯦ, ꯃꯈꯣꯏ ꯇꯥꯏꯕꯪ ꯃꯤ ꯂꯣꯏꯅ ꯃꯥꯟꯅꯕ ꯅꯠꯇꯦ꯫ ꯎꯃꯪ ꯑꯁꯤꯒꯤ ꯁꯥ ꯀꯌꯥꯅ ꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯇꯧꯗꯨꯅ ꯀꯟꯕꯤꯔꯛꯄ ꯇꯥꯏꯕꯪ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯑꯩꯅ ꯊꯦꯡꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯩꯅ ꯇꯥꯔꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯕꯒꯤ ꯑꯄꯥꯝꯕ ꯑꯁꯤꯅ ꯃꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯎꯠꯂꯤꯕ ꯑꯁꯤꯗꯤ? ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯁꯤ ꯌꯧꯅ ꯈꯟꯊꯕ ꯉꯝꯗꯕ ꯃꯁꯤ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯃꯈꯣꯏꯅ ꯋꯥꯈꯜ ꯈꯔ ꯍꯦꯟꯅ ꯈꯟꯊꯔꯗꯤ ꯄꯨꯝꯅꯃꯛ ꯃꯤꯠꯃꯥꯡꯗ ꯇꯥꯔꯛꯀꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯤ꯫ ꯅꯣꯡꯁꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯗꯨ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯎꯃꯪ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅꯁꯨ ꯅꯣꯡꯁꯥ ꯑꯁꯤꯒꯤ ꯑꯄꯥꯝꯕ ꯈꯪꯂꯤ꯫ ꯃꯍꯥꯛꯅꯁꯨ ꯅꯣꯡꯁꯥ ꯑꯁꯤꯗ ꯃꯤ ꯑꯣꯜꯍꯜꯂꯒ ꯀꯔꯝ ꯇꯧꯏ ꯍꯥꯏꯕ ꯆꯥꯌꯦꯡ ꯑꯃꯈꯛ ꯌꯦꯡꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯜꯍꯜꯂꯒꯦ, ꯑꯗꯨꯒ ꯀꯔꯝ ꯇꯧꯔꯒ ꯃꯍꯥꯛꯅ ꯍꯤꯡꯕ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯂꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯣꯡꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯅꯣꯡꯁꯥ ꯑꯁꯤꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯔꯤ, ꯅꯣꯡꯁꯥ ꯅꯤꯡꯊꯧ, ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯩ ꯇꯥꯔꯤ꯫
ꯅꯪꯗꯤ ꯂꯧꯁꯤꯡ ꯂꯩꯕ ꯋꯥꯈꯜ ꯆꯥꯎꯕ ꯅꯤꯡꯊꯧꯅꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯊꯨꯡꯍꯜꯂꯒꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯜꯂꯒ ꯏꯟꯒꯗꯕ ꯅꯤꯌꯣꯝ ꯈꯔꯗꯤ ꯃꯔꯩꯔꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯕ ꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ ꯊꯃꯣꯏ ꯁꯣꯛꯍꯟꯕ ꯌꯥꯔꯣꯏ ꯅꯪꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯂꯣꯏꯅ ꯏꯟꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩꯕꯨ ꯇꯥꯏꯕꯪ ꯑꯃꯨꯛꯇ ꯑꯣꯜꯍꯟꯕꯤꯗꯨꯅ ꯇꯥꯏꯕꯪ ꯈꯨꯃꯩ ꯑꯁꯦ ꯑꯃꯨꯛꯇ ꯌꯥꯎꯍꯟꯕꯤꯌꯨ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯣꯡꯁꯥ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯜꯍꯜꯂꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛ ꯑꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯜꯂꯕꯅꯤ ꯈꯪꯂꯛꯑꯕ ꯃꯇꯨꯡ ꯃꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯍꯔꯥꯎꯅ ꯑꯃꯨꯛ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯁꯥꯍꯤꯡ ꯈꯧꯔꯥꯡꯕ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯀꯣꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯒ ꯂꯥꯛꯂꯕꯁꯨ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯂꯩꯇꯦ ꯃꯍꯥꯛ ꯀꯅꯥꯅꯣ ꯀꯔꯤ ꯃꯤꯡ ꯀꯧꯏ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯑꯃꯠꯇ ꯈꯪꯗꯦ ꯆꯠꯄꯇꯃꯛ ꯆꯠꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯏ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯁꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯉꯁꯥꯏꯗꯒꯤ ꯀꯔꯤꯁꯨ ꯆꯥꯔꯛꯇꯕꯒ ꯃꯁꯥꯗꯨ ꯋꯥꯕꯒ ꯃꯍꯥꯛ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯌꯥꯗ꯭ꯔꯤ ꯌꯣꯜꯂꯤꯕ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯗꯨ ꯌꯦꯡꯂꯒ ꯍꯦꯟꯅ ꯃꯉꯣꯟꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯨꯜꯂꯒ ꯆꯥꯒꯦ ꯍꯥꯏꯕꯁꯨ ꯃꯗꯨ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯆꯠꯅꯕꯤꯅ ꯌꯥꯗꯦ ꯊꯣꯛꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯈꯨꯟꯅꯥꯏꯅ ꯌꯥꯗꯕ ꯆꯠꯅꯕꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯉꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯑꯗꯨ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯂꯩꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯊꯔꯒ ꯑꯋꯥꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯆꯥꯛ ꯂꯥꯝꯕꯅ ꯄꯨꯛ ꯑꯗꯨ ꯈꯣꯡꯂꯤ ꯏꯁ ꯑꯩꯗꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯂꯒ ꯀꯅꯥꯒꯤꯗ ꯆꯪꯂꯒ ꯆꯥꯛ ꯆꯥꯔꯨꯗꯧꯔꯤꯕ ꯄꯨꯛ ꯑꯁꯤꯗꯤ ꯈꯣꯡꯕꯅ ꯌꯥꯗ꯭ꯔꯤ ꯌꯨꯝ ꯈꯨꯗꯤꯡ ꯆꯪꯂꯒ ꯊꯕꯛ ꯁꯨꯐꯝ ꯍꯪꯉꯨꯁꯤꯔꯅꯤ ꯑꯩꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯏ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯑꯗꯤ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯈꯨꯝꯕ ꯑꯩ ꯆꯥꯛꯇꯤ ꯂꯥꯝꯃꯤ ꯆꯥꯛꯇꯤ ꯆꯥꯗꯕ ꯌꯥꯗꯦ ꯄꯨꯛ ꯑꯁꯦ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩ ꯀꯨꯏꯅ ꯁꯥꯡꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯃꯔꯣꯏ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤꯗ ꯆꯪꯂꯒ ꯊꯕꯛ ꯁꯨꯐꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯍꯪꯉꯨꯔꯒꯦ ꯑꯗꯨꯒ ꯆꯥꯅꯕ ꯈꯔ ꯍꯪꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯌꯨꯝ ꯈꯔ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯣꯡꯒꯥꯜ ꯑꯃꯗ ꯂꯦꯞꯄꯤ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ ꯆꯪꯁꯤꯔꯥ ꯆꯪꯒꯨꯝꯁꯤꯔꯥ ꯍꯥꯏꯅ ꯑꯩꯕꯨ ꯆꯪꯁꯤꯔꯥ ꯆꯪꯒꯨꯝꯁꯤꯔꯥ ꯑꯃꯨꯛ ꯆꯪꯉꯒ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯕ ꯖꯥꯠꯅꯣ ꯃꯝꯁꯨ ꯃꯝꯂꯦ ꯌꯥꯝꯅ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯗꯤ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯆꯔꯥ ꯍꯦꯟꯕ ꯑꯗꯨꯁꯨ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯦꯛꯇ ꯆꯪꯂꯒ ꯌꯦꯡꯂꯒꯦ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯁꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯡꯊꯥꯡ ꯑꯗꯨ ꯀꯜꯂꯞ ꯆꯪꯂꯛꯏ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯦꯞꯄꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ ꯀꯧꯔꯛꯏ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯣ ꯂꯩꯔꯝꯃꯣ ꯂꯩꯔꯝꯃꯣ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯃꯨꯡꯗꯒꯤ ꯃꯁꯥ ꯃꯎ ꯈꯔ ꯆꯥꯎꯕꯤ ꯃꯃꯥꯏꯗ ꯁꯝꯕꯨ ꯆꯥꯎꯅ ꯊꯨꯡꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ ꯆꯍꯤꯁꯨ ꯈꯔ ꯂꯩꯁꯤꯟꯕ ꯃꯥꯜꯂꯤ ꯃꯥꯡꯒꯣꯜ ꯃꯊꯛ ꯑꯗꯨꯗ ꯂꯦꯞꯂꯒ ꯍꯪꯂꯛꯏ ꯀꯅꯥ ꯍꯪꯕꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯩꯁꯦ ꯑꯔꯥꯞꯄꯗꯒꯤꯅꯤ ꯈꯣꯡꯅ ꯂꯥꯛꯄꯅꯤ ꯋꯥꯁꯨ ꯋꯥꯔꯤ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯤ ꯑꯩꯅ ꯁꯨꯕ ꯌꯥꯕ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯈꯤꯇ ꯁꯨꯖꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯅꯕ ꯈꯤꯇ ꯆꯥꯖꯒꯦ ꯅꯨꯄꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤꯗꯤ ꯊꯕꯛꯁꯨ ꯀꯦꯝꯇ ꯂꯩꯇ꯭ꯔꯤ ꯆꯥꯅ ꯊꯛꯅꯕꯁꯨ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯤ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯏꯕꯨꯡꯉꯣ ꯅꯣꯡꯁꯥ ꯅꯤꯡꯊꯧ ꯑꯗꯨ ꯇꯧꯐꯝ ꯈꯪꯗꯅ ꯇꯤꯡꯉꯛ ꯃꯥꯏꯉꯛ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯩꯔꯤ ꯅꯣꯡꯁꯥ ꯅꯤꯡꯊꯧꯗꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯅꯤꯡꯕ ꯐꯥꯎꯕ ꯄꯣꯛꯇ꯭ꯔꯤ ꯍꯥꯏꯅꯤꯡꯗꯕꯅ ꯃꯁꯥ ꯑꯗꯨ ꯑꯗꯨꯗꯩ ꯅꯨꯄꯤ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛ ꯊꯣꯛꯂꯛꯏ ꯅꯣꯡꯁꯥ ꯅꯤꯡꯊꯧꯗꯨ ꯃꯁꯥ ꯄꯨꯝꯕ ꯏꯇꯟ ꯇꯟꯊꯈ꯭ꯔꯤ ꯑꯇꯩ ꯑꯇꯣꯞꯄ ꯏꯃꯨꯡꯗ ꯆꯪꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ ꯉꯁꯤ ꯑꯁꯦ ꯆꯥꯛ ꯂꯥꯝꯃꯁꯨ ꯂꯥꯝꯅ ꯑꯩ ꯈꯥꯡꯂꯒ ꯍꯌꯦꯡ ꯑꯣꯏꯅ ꯀꯩꯊꯦꯜ ꯑꯁꯤꯗ ꯊꯕꯛ ꯊꯤꯔꯒ ꯊꯕꯛ ꯁꯨꯔꯒꯦ ꯉꯁꯤ ꯑꯁꯤꯗꯤ ꯀꯩꯊꯦꯜ ꯑꯁꯣꯝꯗ ꯆꯪꯂꯒ ꯍꯦꯛꯇ ꯇꯨꯝꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯩꯊꯦꯜ ꯂꯣꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯀꯥꯆꯤꯟ ꯑꯃꯗ ꯆꯪꯁꯤꯟꯈꯤꯗꯨꯅ ꯇꯨꯝꯕ ꯌꯥꯕ ꯖꯒꯥ ꯑꯃ ꯌꯦꯡꯂꯒ ꯇꯨꯝꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯅꯣꯡꯁꯥ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯉꯟꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯅꯣꯡꯁꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯕꯛ ꯍꯪꯂꯨꯕ ꯃꯇꯝꯗ ꯄꯣꯠꯐꯝ ꯈꯔ ꯆꯥꯎꯕ ꯑꯃꯗ ꯊꯕꯛ ꯌꯥꯝꯅ ꯂꯩ ꯃꯁꯤ ꯇꯧ ꯍꯥꯏꯗꯨꯅ ꯄꯤꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯊꯕꯛ ꯑꯗꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯕꯗꯤ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯑꯩꯗꯤ ꯊꯕꯛ ꯑꯁꯦ ꯑꯃꯨꯛ ꯐꯥꯎꯕ ꯇꯧꯗ꯭ꯔꯤ ꯀꯔꯝ ꯇꯧꯅ ꯊꯕꯛ ꯑꯁꯤ ꯇꯧꯒꯅꯤ ꯁꯤꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯊꯟꯇ ꯈꯜꯂꯤꯉꯩ ꯄꯣꯠꯐꯝ ꯐꯝꯕ ꯃꯄꯨ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔ ꯄꯨꯔꯛꯇꯨꯅ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯤ ꯅꯪꯒ ꯊꯕꯛ ꯁꯨꯃꯤꯟꯅꯗꯧꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯕꯨꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯁꯨꯔꯒ ꯂꯥꯛꯑꯕꯅꯤ ꯅꯪꯒꯤ ꯊꯕꯛꯇꯣ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯃꯈꯣꯏꯅ ꯁꯨꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯁꯨꯔꯣꯀꯣ ꯍꯣꯏ ꯅꯣꯡꯁꯥ ꯅꯤꯡꯊꯧ ꯑꯗꯨ ꯐꯅꯗꯨꯝ ꯐꯔꯤ ꯈꯜꯂꯝꯃꯤ
ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯡꯁꯥ ꯅꯤꯡꯊꯧ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯂꯥꯛꯑꯣ, ꯁ꯭ꯋꯥꯏꯗ ꯅꯠꯇꯦ, ꯑꯁꯣꯝꯗ ꯁꯨꯒꯗꯕ ꯊꯕꯛꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯅꯣꯡꯁꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯊꯕꯛ ꯁꯨꯐꯝ ꯃꯐꯝ ꯑꯗꯨ ꯌꯧꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯤ꯫ ꯅꯣꯡꯁꯥ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯑꯇꯣꯞꯄꯁꯤꯡꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯂꯒ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯤ꯫ ꯅꯣꯡꯁꯥ ꯅꯤꯡꯊꯧ ꯑꯗꯨꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯅꯪꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗꯁꯨ ꯎꯗꯦ, ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯅꯣꯡꯁꯥ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯊꯕꯛꯇꯤ ꯂꯦꯞꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯑꯩꯁꯦ ꯑꯔꯥꯞꯄ ꯈꯨꯟꯗꯒꯤꯅꯤ, ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄꯦꯗ꯫ ꯑꯦ, ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯁꯤꯗ ꯂꯥꯛꯏꯗꯤ? ꯑꯥꯗ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ? ꯅꯣꯡꯁꯥ ꯅꯤꯡꯊꯧꯗꯨ ꯉꯥꯏꯍꯥꯛ ꯈꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯥꯗꯁꯨ ꯊꯕꯛꯄꯨꯗꯤ ꯂꯩ, ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯥꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯟ ꯑꯗꯨꯗꯤ ꯑꯉꯝꯕ ꯃꯤꯅ ꯆꯥꯕ, ꯑꯁꯣꯟꯕ ꯃꯤꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯅꯤꯡꯗꯕꯗꯒꯤ ꯑꯩ ꯂꯥꯛꯄꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯅꯁꯨ ꯈꯟꯗ꯭ꯔꯤ꯫ ꯅꯨꯄꯥ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯦ, ꯀꯩꯗꯧꯉꯩ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯌꯧꯔꯛꯄꯅꯣ? ꯅꯣꯏꯒꯤ ꯈꯨꯟꯗꯨꯕꯨ ꯀꯌꯥꯝ ꯂꯥꯞꯄ ꯃꯐꯝꯅꯣ? ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯣ ꯌꯥꯝꯅ ꯂꯥꯞꯄꯦ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯉꯔꯥꯡ ꯌꯧꯔꯛꯄꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩ ꯉꯔꯥꯡ? ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯗ ꯑꯗꯨꯝ ꯂꯩꯔꯤ꯫ ꯅꯨꯄꯥ ꯑꯗꯨ ꯋꯥꯈꯜ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯇꯥꯏ꯫ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯉꯔꯥꯡꯗꯣ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯦꯡꯅꯔꯗꯤ ꯍꯦꯟꯅ ꯐꯒꯗꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯣꯡꯁꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯑꯩꯅ ꯉꯔꯥꯡ ꯃꯐꯝꯁꯤꯗ ꯌꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯠ ꯇꯥꯔꯦꯗ꯫ ꯐꯔꯦꯁꯦ, ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ? ꯅꯣꯡꯁꯥ ꯅꯤꯡꯊꯧ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯑꯃꯕꯨ ꯀꯟꯅ ꯍꯦꯛꯇ ꯀꯧꯕ ꯑꯗꯨ ꯇꯥꯏ꯫ ꯊꯣꯏꯕ, ꯊꯣꯏꯕꯧ, ꯂꯥꯛꯑꯣ ꯋꯥꯅꯤ ꯅꯪꯕꯣ, ꯅꯪ ꯉꯁꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯆꯩ ꯆꯥꯅꯤ ꯅꯪ ꯊꯣꯏꯕ꯫ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯒ ꯅꯣꯡꯁꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯕ ꯀꯧꯏ, ꯅꯍꯥꯛꯀꯤꯗꯤ ꯀꯩ ꯀꯧꯒꯦ? ꯑꯩꯒꯤ ꯃꯤꯡꯅ ꯄꯨꯝꯍꯦꯟ ꯀꯧꯏ꯫ ꯅꯣꯡꯁꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯉꯤ, ꯅꯪꯅ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ? ꯑꯩꯕꯨꯗꯤ ꯀꯩꯊꯦꯜ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯈꯨꯟ ꯃꯆꯥ ꯑꯃ ꯂꯩ, ꯑꯗꯨꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯂꯩꯔꯤ, ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯑꯅꯤꯅꯤ, ꯑꯩꯒꯤ ꯏꯈꯥꯗ ꯏꯆꯜ ꯑꯃꯒ꯫ ꯑꯣ, ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯒ ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯊꯕꯛ ꯑꯗꯨ ꯁꯨꯔꯤ꯫ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯃꯄꯨꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜ ꯄꯤꯕ ꯂꯣꯏꯔꯤ꯫ ꯊꯣꯏꯕꯁꯨ ꯁꯦꯜ ꯈꯔ ꯑꯗꯨ ꯄꯥꯏꯔꯒ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯝꯍꯦꯟꯅ ꯇꯨꯡꯗꯒꯤ ꯀꯧꯔꯛꯏ, ꯊꯣꯏꯕ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯦ ꯇꯧꯔꯤꯕ ꯑꯗꯨꯕꯣ? ꯊꯣꯏꯕꯁꯨ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯀꯩꯁꯨ ꯆꯠꯐꯝ ꯂꯩꯇꯦ, ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯆꯪꯒꯦ ꯇꯧꯕꯅꯤ꯫ ꯄꯨꯝꯍꯦꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯍꯥꯏꯁꯦ? ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯀꯩꯗꯧꯗꯣꯏꯕ? ꯏꯇꯥꯎ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯣꯏꯔꯕꯅꯤ꯫ ꯃꯔꯨꯞ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯃꯅ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ꯫ ꯑꯩ ꯑꯃ ꯏꯇꯥꯎꯒꯤ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯂꯩꯇꯕ ꯃꯤ ꯑꯃꯒꯨꯝꯅ ꯏꯇꯥꯎꯅ ꯀꯔꯤꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯁꯤ꯫ ꯃꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯗ ꯃꯇꯥꯎ, ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯪ ꯇꯥꯕ ꯃꯐꯝ ꯑꯃ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯒꯤ ꯏꯇꯥꯎꯒꯤ ꯌꯨꯝꯗꯨꯗ ꯑꯩꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯏꯇꯥꯎ, ꯀꯔꯤꯒꯤ ꯏꯇꯥꯎꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯏꯇꯥꯎꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯂꯩꯌꯨ꯫ ꯑꯩꯒꯤ ꯏꯃꯥꯅꯁꯨ ꯏꯇꯥꯎꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ꯫ ꯏꯇꯥꯎ, ꯑꯩꯒ ꯄꯨꯟꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯗꯧꯔꯦ, ꯀꯥ ꯍꯦꯟꯅ ꯊꯦꯡꯂꯗꯤ ꯏꯃꯥꯗꯣ ꯄꯥꯈꯠꯂꯅꯤ꯫ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯄꯨꯝꯍꯦꯟꯅ ꯊꯣꯏꯕꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯄꯨꯝꯍꯦꯟ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯖꯕ ꯃꯤꯅ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯗꯨꯃꯛꯅ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯕ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯊꯣꯏꯕꯕꯨ ꯀꯩꯊꯦꯜ ꯑꯗꯨꯗ ꯑꯍꯤꯡ ꯀꯔꯝꯅ ꯂꯩꯒꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯔꯛꯏꯕꯅꯤ꯫ ꯄꯨꯝꯍꯦꯟꯒꯤ ꯃꯌꯨꯝꯗ ꯆꯠꯅ ꯆꯠꯅ ꯄꯨꯝꯍꯦꯟꯅ ꯃꯥꯒꯤ ꯌꯨꯝ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯂꯤꯔꯤ꯫ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯃꯤꯡ ꯁꯅꯥꯇꯣꯝꯕꯤ ꯀꯧꯏ, ꯑꯗꯨꯒ ꯕꯕꯥꯒꯤꯅ ꯆꯥꯎꯕ ꯀꯧꯏ꯫ ꯑꯩꯈꯣꯏ ꯏꯆꯜꯗꯤ ꯑꯩꯈꯣꯏꯅ ꯏꯆꯜ ꯑꯗꯨꯝ ꯀꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯦ ꯀꯌꯥ ꯊꯣꯏꯅ ꯆꯥꯎꯕ ꯈꯨꯟꯗꯤ ꯅꯠꯇꯦ, ꯈꯔ ꯑꯗꯨꯝ ꯄꯤꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯂꯣꯏꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯅꯤ꯫ ꯅꯪꯅ ꯂꯩꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯗ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯄꯨꯝꯍꯦꯟꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯏ꯫ ꯄꯨꯝꯍꯦꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗ ꯊꯣꯏꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯤ꯫ ꯊꯣꯏꯕꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯨꯝꯍꯦꯟꯒꯤ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤꯅ ꯊꯣꯏꯕꯗ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯏꯆꯥꯁꯤꯗꯤ ꯅꯌꯨꯝꯅꯤ ꯍꯥꯏꯅ ꯈꯜꯂꯨ, ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯤꯒ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯎ꯫ ꯆꯥꯎꯕꯁꯨ ꯊꯣꯏꯕꯕꯨ ꯀꯧꯁꯤꯟꯕꯤꯔꯛꯏ, ꯏꯕꯨꯡꯉꯣ ꯆꯪꯉꯛꯎ ꯆꯪꯉꯛꯎ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯁꯨ ꯆꯪꯂꯛꯏ꯫ ꯄꯨꯝꯍꯦꯟꯒꯤ ꯃꯆꯜ ꯅꯨꯄꯤꯗꯤ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯃꯍꯥꯛꯁꯨ ꯂꯣꯏꯅ ꯃꯁꯛ ꯈꯪꯅꯔꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯆꯥꯎꯕꯅꯁꯨ ꯊꯣꯏꯕꯕꯨ ꯃꯆꯥꯅꯤ ꯈꯟꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ꯫ ꯊꯣꯏꯕ ꯑꯃꯗꯤ ꯄꯨꯝꯍꯦꯟ ꯊꯕꯛ ꯄꯨꯟꯅ ꯆꯠꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫
ꯑꯗꯨꯕꯨ ꯊꯣꯏꯕ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯩ ꯃꯤꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯣꯏꯕ ꯑꯩꯒꯤꯁꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯕꯅꯗꯤ ꯐꯩ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯌꯦꯡꯗꯣꯏꯕ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯀꯣꯛ ꯌꯥꯝꯅ ꯁꯥꯕ ꯑꯣꯏꯔꯝꯃꯤ ꯄꯨꯝꯍꯦꯟꯒꯤ ꯏꯃꯨꯡꯅꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯃꯍꯥꯛꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯂꯩꯖꯁꯅꯨ ꯍꯥꯏꯅ ꯈꯜꯂꯤ ꯊꯣꯏꯕ ꯃꯍꯥꯛꯇꯅ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯖꯕꯅꯤ ꯋꯥꯈꯜꯗꯤ ꯑꯗꯨꯃꯛ ꯈꯟ ꯎꯄꯥꯏꯗꯤ ꯂꯩꯇ ꯄꯨꯝꯍꯦꯟꯒꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯊꯣꯏꯕ ꯄꯨꯝꯍꯦꯟꯒꯤ ꯌꯨꯝꯒꯤ ꯃꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯄꯥꯎꯗꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯄꯨꯝꯍꯦꯟꯒꯤ ꯃꯆꯜꯁꯨ ꯃꯕꯨꯡ ꯑꯅꯤ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯉꯁꯤꯗꯤ ꯊꯣꯏꯕ ꯑꯃꯗꯤ ꯄꯨꯝꯍꯦꯟ ꯊꯕꯛ ꯆꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯄꯨꯝꯍꯦꯟ ꯍꯣꯏꯒꯤ ꯑꯣꯏꯅ ꯍꯤꯡꯈꯣꯜ ꯃꯅꯨꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯍꯥꯄꯨ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯁꯦꯡꯗꯣꯛꯂꯝꯃꯤ ꯃꯄꯥꯗꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯃꯃꯥꯒ ꯃꯆꯜ ꯅꯨꯄꯤꯒꯅ ꯏꯃꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤ ꯃꯈꯣꯏꯅ ꯊꯕꯛ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄ ꯇꯟꯖꯥ ꯑꯗꯨ ꯌꯧꯔꯤ ꯑꯗꯨ ꯐꯥꯎꯕ ꯊꯕꯛ ꯂꯣꯏꯗꯕ ꯑꯗꯨꯗ ꯏꯆꯜꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯕ ꯑꯣꯏꯅ ꯂꯥꯛꯏ ꯇꯥꯆꯧ ꯀꯌꯥꯝ ꯀꯨꯏꯅ ꯁꯦꯡꯈꯤꯗꯣꯏꯅꯣ ꯄꯨꯈ꯭ꯔꯤ ꯃꯇꯦꯛ ꯑꯃꯈꯛ ꯁꯦꯡꯕꯗ ꯑꯗꯨꯛ ꯀꯨꯏꯅ ꯆꯪꯏ ꯀꯩꯒꯤꯅꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯁꯦꯡꯕ ꯄꯨꯈ꯭ꯔꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯀꯌꯥꯝ ꯁꯦꯡꯅ ꯁꯦꯡꯒꯦ ꯈꯜꯂꯤꯅꯣ ꯈꯪꯗꯦ ꯉꯥꯡꯗꯨꯅ ꯂꯥꯛꯄꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯅꯤꯡꯈꯥꯡ ꯐꯝꯊꯩ ꯑꯗꯨꯒ ꯃꯕꯨꯡ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯌꯦꯡꯉꯤ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯨꯈ꯭ꯔꯤꯒꯤ ꯑꯃꯣꯠꯄ ꯃꯌꯥꯝꯗꯣ ꯃꯄꯥꯟꯗ ꯍꯨꯟꯗꯣꯛꯂꯤꯕ ꯄꯨꯝꯍꯦꯟꯅ ꯃꯆꯟꯅꯨꯄꯤꯗ ꯃꯃꯤꯠꯅ ꯁꯨꯡꯌꯦꯡꯗꯤ ꯌꯦꯡꯗꯅ ꯍꯥꯏꯔꯛꯏ ꯏꯁ ꯑꯉꯥꯡꯅ ꯍꯩꯄꯥ ꯌꯥꯝ ꯁꯥꯔꯗꯅ ꯉꯥꯡꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯌꯥꯝꯅ ꯍꯩꯕꯩ ꯋꯥ ꯑꯣꯏꯔꯒꯅ ꯅꯪ ꯑꯣꯏꯅ ꯄꯨꯈ꯭ꯔꯤꯁꯦ ꯁꯦꯡꯒꯦ ꯁꯦꯡꯉꯨ ꯂꯥꯛꯑꯣ ꯏꯆꯜ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯃꯉꯣꯟꯗ ꯈꯤꯇꯪ ꯉꯥꯡꯕ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯐꯥꯒꯤꯅꯤꯁꯨ ꯈꯪꯉꯣꯏ ꯑꯃꯅꯤꯁꯨ ꯈꯪꯉꯣꯏ ꯐꯥꯒꯤ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯋꯥꯗꯣ ꯀꯩꯅꯣꯝ ꯌꯥꯎꯔꯤꯅꯦ ꯄꯨꯝꯍꯦꯟꯒꯤ ꯋꯥ ꯇꯥꯔꯒ ꯏꯆꯜꯅ ꯍꯥꯏꯔꯛꯏ ꯍꯣ ꯑꯗꯨꯗꯤ ꯅꯕꯨꯛ ꯐꯠꯇꯕꯒꯤꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯩꯗꯤ ꯆꯨꯝꯅ ꯍꯥꯏꯖꯕ ꯃꯥꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯕ ꯑꯃꯨꯛ ꯇꯥꯍꯜꯂꯕ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯨꯏꯅ ꯆꯪꯍꯟꯗꯕꯤ ꯀꯕꯛ ꯀꯕꯛ ꯁꯦꯡꯉꯒ ꯂꯣꯏꯁꯤꯜꯂꯁꯨ ꯏꯃꯥ ꯁꯥꯗꯅ ꯉꯥꯡꯂꯛꯀꯅꯤ ꯅꯪ ꯇꯧ ꯁꯥꯕ ꯑꯃ ꯑꯗꯨꯅ ꯅꯪꯅ ꯉꯥꯡꯕ ꯇꯥꯅꯤꯡꯗꯕꯩ ꯐꯖꯅ ꯁꯦꯡꯒꯦ ꯍꯥꯏꯗꯅ ꯀꯨꯏꯅ ꯆꯪꯍꯜꯂꯤꯅꯤ ꯏꯇꯥꯎ ꯊꯕꯛ ꯑꯁꯦ ꯂꯣꯏꯁꯤꯜꯂꯛꯇꯧꯔꯤ ꯈꯤꯇꯪ ꯇꯞꯅ ꯇꯧꯁꯤ ꯄꯨꯝꯍꯦꯟꯅ ꯊꯣꯏꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯈꯤꯕ ꯋꯥꯅꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯩ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯏꯆꯜꯗꯨ ꯃꯕꯨꯡꯒ ꯑꯁꯨꯝ ꯉꯥꯡꯅꯔꯒ ꯂꯩꯔꯗꯤ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯊꯣꯏꯕꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥ ꯊꯣꯏꯕ ꯊꯕꯛ ꯂꯣꯏꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯏꯃꯥꯗꯤ ꯆꯥꯛ ꯐꯥꯎꯕ ꯂꯣꯏꯁꯤꯜꯂꯛꯇꯧꯔꯦ ꯅꯣꯏ ꯀꯌꯥꯝ ꯋꯥꯠꯂꯤ ꯍꯪꯉꯨꯆꯣ ꯍꯥꯏꯗꯅ ꯂꯥꯛꯏꯅꯤ ꯊꯣꯏꯕ ꯅꯣꯛꯃꯤ ꯇꯧꯔꯒ ꯈꯨꯝꯃꯤ ꯂꯣꯏꯁꯤꯜꯂꯛꯑꯦꯗ ꯁꯤꯒꯤ ꯃꯇꯦꯛꯁꯤ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯝ ꯂꯣꯏꯕ ꯌꯥꯔꯅꯤ ꯑꯣ ꯏꯆꯜ ꯃꯕꯨꯡꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯈꯤ ꯁꯨꯃꯥꯏꯅ ꯀꯣꯛ ꯍꯥꯏꯕ ꯌꯥꯔꯕꯁꯦ ꯑꯃꯨꯛ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯅꯦꯕ ꯅꯪꯅ ꯍꯥ ꯄꯨꯝꯍꯦꯟꯁꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯏꯆꯜꯒ ꯆꯤꯟꯗꯥ ꯄꯧꯗꯥꯅꯩ ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯑꯁꯨꯃꯥꯏꯅ ꯏꯪꯅ ꯇꯞꯅ ꯍꯪꯈꯤꯒꯦ ꯍꯥ ꯏꯆꯜꯗꯣ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯥꯖꯔꯤ ꯏꯕꯨꯡꯉꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯋꯥꯗꯣ ꯅꯆꯤꯟ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯕꯩꯅꯤ ꯍꯧꯖꯤꯛꯐꯥꯎ ꯄꯥꯈꯪ ꯑꯣꯏꯔꯒ ꯂꯩꯔꯤꯗꯣ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯈꯔ ꯂꯦꯝꯗꯧꯕ ꯈꯪꯂꯕ ꯍꯣ ꯂꯦꯝꯗꯕꯒ ꯋꯥ ꯉꯥꯡꯅꯕ ꯉꯝꯕ ꯅꯨꯄꯤꯗꯨꯅꯤ ꯑꯩꯅ ꯂꯧꯗꯣꯏꯁꯤꯅ ꯐꯪꯂꯅꯤ ꯅꯁꯛꯅꯒ ꯊꯤꯔꯦ ꯅꯆꯤꯟꯅꯒ ꯀꯜꯂꯦ ꯁꯨꯝꯅꯦ ꯀ꯭ꯋꯥꯄꯨ ꯃꯥꯟꯁꯤꯜꯂꯛꯏ ꯍꯥꯏꯗꯤꯅꯦꯍꯦ ꯅꯪꯕꯣ ꯍꯥꯏꯕ ꯐꯩ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯐꯠꯇꯦ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯍꯦꯟꯖꯁꯅꯨ ꯅꯪꯉꯣꯟꯗꯕꯨ ꯍꯩꯍꯩꯕ ꯍꯩꯍꯩꯗꯕ ꯍꯥꯏꯕ ꯑꯃ ꯑꯃꯨꯛ ꯂꯩꯔꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯐꯦꯠ ꯂꯥꯎꯗꯨꯅ ꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯤ ꯏꯆꯜꯗꯣ ꯄꯨꯝꯍꯦꯟꯒ ꯊꯣꯏꯕꯒꯁꯨ ꯏꯆꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯍꯧꯋꯤ ꯏꯇꯥꯎ ꯊꯕꯛꯁꯦ ꯑꯝꯇ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯊꯣꯏꯕꯅ ꯍꯥꯏꯔꯛꯄꯅꯤ ꯄꯨꯝꯍꯦꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ ꯊꯕꯛ ꯂꯣꯏꯔꯒ ꯃꯁꯥ ꯃꯎ ꯑꯃꯨꯛ ꯁꯦꯡꯗꯣꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯑꯗꯨ ꯐꯥꯎꯕ ꯄꯨꯝꯍꯦꯟꯒꯤ ꯃꯄꯥꯗꯤ ꯂꯥꯛꯇ꯭ꯔꯤ ꯃꯄꯥ ꯂꯥꯛꯇꯕ ꯑꯗꯨꯗ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯅꯄꯥꯗꯨꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯠꯈ꯭ꯔꯤꯕꯅꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯑꯕꯖꯥꯠꯅꯣ ꯊꯣꯏꯕꯅ ꯁꯅꯥꯇꯣꯝꯕꯤꯗ ꯍꯥꯏꯔꯛꯏ ꯑꯌꯨꯛ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯣ ꯏꯃꯥ ꯍꯣꯏꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯅꯦ ꯅꯣꯏꯕꯣ ꯀꯗꯥꯏꯋꯥꯏꯗꯅꯣ ꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄ꯭ꯔꯣ ꯈꯔꯗꯤ ꯂꯥꯞꯄꯤ ꯌꯥꯝꯅ ꯂꯥꯞꯄꯕꯨꯗꯤ ꯅꯠꯇꯦ ꯑꯍꯜ ꯈꯔ ꯋꯥ ꯈꯟꯅꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯀꯩꯒꯤ ꯋꯥ ꯈꯟꯅꯕꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯤ ꯃꯥꯒꯤ ꯁꯈꯦꯟ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯍꯥꯏꯖꯕ ꯃꯤ ꯂꯥꯛꯀꯅꯤ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯌꯨ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯌꯦꯡꯉꯨꯁꯤꯔꯣ ꯊꯣꯏꯕꯅ ꯄꯨꯝꯍꯦꯟꯗ ꯍꯥꯏꯔꯛꯄꯅꯤ ꯄꯨꯝꯍꯦꯟꯁꯨ ꯈꯨꯝꯂꯛꯏ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯩꯈꯣꯏ ꯆꯠꯂꯒ ꯃꯤ ꯑꯍꯜꯒꯤ ꯋꯥꯗꯨꯗ ꯕꯕꯥꯗꯣ ꯑꯌꯨꯛꯇꯒꯤ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯌꯦꯡꯉꯨꯁꯤ ꯍꯥꯏꯕꯅꯤ ꯄꯨꯝꯍꯦꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏꯁꯦ ꯂꯥꯛꯑꯣ ꯆꯠꯂꯨꯔꯁꯤ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯏ ꯈꯔ ꯂꯥꯞꯄꯤ ꯃꯐꯝꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯄꯗꯨ ꯈꯔꯗꯤ ꯀꯨꯏ
ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯥꯎꯕꯅ ꯆꯠꯈꯤꯕ ꯌꯨꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯆꯥꯎꯕ ꯍꯥꯟꯅ ꯊꯦꯡꯅꯔꯤ ꯃꯍꯥꯛꯁꯨ ꯌꯨꯝꯂꯣꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯆꯥꯎꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯅꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯂꯤꯕ ꯄꯨꯝꯍꯦꯟꯅ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯛꯏ ꯕꯕꯥ ꯂꯥꯛꯃꯟꯗꯕ ꯑꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯅ ꯁꯨꯝ ꯂꯥꯛꯄꯅꯤ ꯍꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯊꯣꯏꯕꯅ ꯍꯪꯂꯛꯏ ꯕꯕꯥ ꯀꯩꯇꯧꯕ ꯌꯥꯎꯔꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯉꯤꯕ ꯑꯁꯤꯕꯣ ꯆꯥꯎꯕꯗꯣ ꯁꯣꯔ ꯑꯃ ꯌꯥꯝꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯊꯣꯏꯕ ꯃꯤ ꯍꯥꯏꯁꯤ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯗꯨꯅꯤ ꯉꯁꯤꯁꯤ ꯄꯤꯛꯅ ꯏꯔꯥꯡ ꯑꯃ ꯊꯣꯛꯈ꯭ꯔꯕ ꯄꯣꯠꯅꯤꯗ ꯌꯥꯝꯅ ꯏꯪꯅ ꯂꯣꯏꯁꯤꯟꯍꯧꯕꯒꯤ ꯐꯔꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯂꯩꯀꯥꯏ ꯁꯔꯥ ꯁꯟꯗꯅ ꯏꯔꯥꯡ ꯊꯣꯛꯇꯅ ꯂꯣꯏꯗꯧꯔꯤꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯁꯈꯦꯟ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯊꯣꯛꯂꯛꯑꯒ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯑꯍꯜ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯊꯋꯣꯏ ꯎꯁꯤꯠꯃꯟꯗꯦ ꯍꯥꯏꯗꯅ ꯁꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯁꯨ ꯁꯥꯎꯒꯠꯂꯛꯏ ꯋꯥ ꯑꯃꯇ ꯉꯥꯡꯅꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦ ꯄꯨꯝꯍꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯈꯣꯏꯕꯨ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯋꯥ ꯍꯥꯟꯅ ꯑꯃꯠꯇ ꯇꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯃꯆꯥꯅꯨꯄꯤꯅꯕꯨꯗꯤ ꯅꯨꯄꯥꯗꯣ ꯍꯥꯟꯅꯗꯒꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯖꯕ ꯖꯥꯠꯅꯤ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯅ ꯇꯥꯗꯕ ꯃꯈꯣꯏꯅ ꯅꯝꯐꯨꯗ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯃꯤ ꯂꯥꯏ ꯆꯪꯕ ꯃꯤ ꯅꯠꯇꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯂꯣꯏꯅꯔꯛꯄ ꯃꯆꯤꯡꯅꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥ ꯃꯁꯛꯍꯦꯟꯅ ꯑꯃꯨꯛ ꯁꯧꯒꯠꯂꯤ ꯍꯥꯏꯔꯤꯗꯨꯅ ꯀꯣꯟꯅ ꯃꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯇꯥꯔꯀꯥꯟꯗ ꯅꯨꯄꯥ ꯃꯌꯨꯝꯒ ꯐꯖꯅ ꯋꯥꯔꯤꯁꯦ ꯁꯦꯡꯗꯣꯛꯅꯒꯦꯅ ꯍꯣꯠꯅꯕ ꯑꯗꯨꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯅ ꯃꯥꯒꯤ ꯋꯥ ꯇꯥꯗꯕꯒꯤ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯖꯥꯠꯅꯤ ꯇꯧꯕꯒꯤꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯑꯗꯨꯁꯨ ꯍꯧꯅ ꯂꯣꯟꯆꯠ ꯀꯌꯥ ꯈꯪꯗꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯖꯗꯦ ꯃꯈꯣꯏꯃꯛ ꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯅꯥꯄꯜ ꯑꯃ ꯂꯩ ꯁꯦꯜ ꯄꯥꯏꯕꯒꯤ ꯍꯧꯅꯕꯤ ꯑꯣꯏꯔꯝ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯗꯤ ꯁꯈꯦꯟꯗꯤ ꯑꯃꯨꯛ ꯌꯥꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯋꯥꯉꯥꯡ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤꯕꯅꯤ ꯑꯗꯨꯗꯤ ꯀꯨꯝꯍꯩ ꯐꯖꯅ ꯁꯥꯊꯤꯔꯝꯒꯅꯤ ꯀꯨꯏꯅ ꯂꯩꯊꯔꯗꯤ ꯐꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯣ ꯐꯖꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗꯗꯤ ꯂꯨꯍꯣꯡꯗꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯠꯋꯥꯠ ꯋꯥꯠꯂꯤ ꯍꯥꯏꯗ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯕ ꯁꯦꯜ ꯊꯨꯝ ꯄꯥꯝꯃꯨꯕ ꯂꯩꯇꯕ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯗꯨꯅꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯗꯕ ꯖꯥꯠꯅꯤ ꯑꯗꯨꯒ ꯃꯥꯃꯅ ꯃꯣꯏꯗꯣ ꯀꯃꯥꯏꯅ ꯊꯦꯡꯅꯕ ꯁꯈꯦꯟꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯖꯥꯠꯅꯤ ꯃꯔꯤꯁꯤ ꯈꯔ ꯁꯥꯡꯕ ꯃꯥꯜꯂꯤ ꯑꯩꯁꯨ ꯀꯌꯥ ꯊꯣꯏꯅ ꯍꯦꯟꯖꯤꯟꯅ ꯍꯪꯂꯛꯇ꯭ꯔꯦꯗ ꯃꯗꯨ ꯈꯪꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯂꯩꯀꯥꯏ ꯋꯥꯌꯥꯝ ꯉꯥꯡꯕꯤ ꯃꯌꯥꯝꯅ ꯍꯪꯗꯧ ꯃꯉꯥꯏꯔꯦ ꯃꯄꯥ ꯃꯆꯥꯒꯤ ꯋꯥꯗꯨ ꯊꯣꯏꯕ ꯌꯥꯎꯔꯨꯗꯦ ꯑꯃꯨꯟꯅ ꯑꯗꯨꯃꯛ ꯇꯥꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯕ ꯑꯃꯗꯤ ꯄꯨꯝꯍꯦꯟ ꯅꯣꯡꯃ ꯁꯈꯦꯟꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯈꯦꯟꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯒ ꯊꯣꯏꯕꯒ ꯊꯦꯡꯅꯔꯦ ꯊꯣꯏꯕ ꯊꯣꯏꯕꯤꯕꯨ ꯎꯕꯗ ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯐꯥꯎꯔꯛꯄ ꯏꯍꯨꯜꯗꯣ ꯆꯤꯝꯕꯥꯜꯅ ꯐꯣꯡꯗ꯭ꯔꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯉꯥꯎ ꯊꯤꯕꯤ ꯊꯣꯏꯕꯤꯅꯤ ꯑꯊꯤꯡꯕ ꯂꯩꯇꯦ ꯃꯉꯣꯟꯗ ꯑꯁꯤ ꯑꯃ ꯐꯩ ꯐꯠꯇꯦ ꯊꯣꯏꯅ ꯊꯤꯗꯦ ꯃꯍꯥꯛꯅ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯟꯕ ꯊꯕꯛ ꯑꯗꯨ ꯈꯛꯅꯤ ꯃꯍꯥꯛꯅ ꯊꯋꯥꯏ ꯇꯥꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯁꯨ ꯊꯣꯏꯕꯕꯨ ꯎꯕꯗ ꯃꯅꯥꯛꯇ ꯅꯛꯁꯤꯟꯕ ꯂꯥꯞꯅ ꯍꯦꯛ ꯌꯦꯡꯊꯣꯛꯄ ꯄꯥꯝꯃꯨꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯤ ꯃꯔꯝ ꯑꯁꯤꯅ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯋꯥꯔꯤ ꯁꯥꯕ ꯑꯁꯨꯝ ꯍꯧꯔꯛꯏ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯈꯨꯠꯁꯦꯝꯁꯨ ꯑꯉꯛꯄꯅꯤ ꯁꯈꯦꯟꯒꯤ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯀꯨꯡꯕꯅ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯊꯣꯏꯕ ꯑꯃꯗꯤ ꯄꯨꯝꯍꯦꯟ ꯀꯩꯊꯦꯜꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯇꯅ ꯁꯈꯦꯟꯒꯤ ꯊꯕꯛ ꯑꯣꯏꯅ ꯂꯥꯛꯏ ꯃꯈꯣꯏꯅ ꯂꯥꯛꯏꯕ ꯃꯈꯩ ꯊꯣꯏꯕ ꯑꯃꯗꯤ ꯊꯣꯏꯕꯤ ꯅꯛꯁꯤꯟꯅꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕ ꯑꯃꯗꯤ ꯊꯣꯏꯕꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯅꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤꯁꯨ ꯊꯣꯏꯕꯤꯒꯤ ꯃꯄꯥꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯁꯈꯦꯟ ꯃꯃꯥꯡꯒꯤ ꯈꯣꯡꯊꯥꯡ ꯑꯃꯗ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯇꯥꯗꯅ ꯇꯧꯕꯗ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯃꯍꯥꯛ ꯁꯣꯏꯕ ꯄꯥꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯊꯣꯏꯕꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯊꯤꯖꯤꯟꯕ ꯌꯥꯕ ꯊꯤꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯈꯪꯗꯦ ꯊꯣꯏꯕꯒꯤ ꯈꯨꯟ ꯑꯗꯨꯗ ꯆꯠꯁꯤ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯊꯣꯏꯕꯅ ꯌꯥꯗ꯭ꯔꯦ ꯃꯤꯅꯝꯕ ꯍꯨꯔꯥꯟꯕꯅ ꯊꯜꯂꯕ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯊꯣꯏꯕꯒꯤ ꯄꯥꯎꯈꯨꯝꯅꯤ ꯁꯈꯦꯟ ꯎꯄꯥꯏ ꯂꯩꯇꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯅ ꯂꯣꯠꯀꯤ ꯌꯥꯎꯅ ꯂꯣꯠꯂꯗꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯦ ꯁꯈꯦꯟꯒꯤꯗꯤ ꯃꯆꯥ ꯑꯁꯤ ꯊꯣꯏꯕꯤ ꯈꯛꯇꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯂꯧ ꯍꯤꯡꯈꯣꯜ ꯄꯨꯝꯕ ꯊꯣꯏꯕꯤꯒꯤꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯤꯡꯗ ꯄꯥꯟꯗꯦ ꯄꯨꯝꯅꯃꯛ ꯊꯣꯏꯕꯗ ꯑꯣꯏꯅ ꯁꯤꯟꯅꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯈꯪꯏ ꯊꯣꯏꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯁꯛ ꯑꯃꯅꯤ
Thoiba amadi thoibi punsi lambida yamna nungaina nungsinana chatlami. Thoiba mioi mapokta poktuna mama mapagi minungsisu phangbang ngamjarami. Matam khara haukhri chahi manga muki tungdani pumhensu maga khangnazaba nupi amaga luhonglami. Hauzik asina ichalgi luhongbagi matam oirakli adubu pumhen amadi mahaki imungdo nomagi suraga chabani. Thoina ahenba awanpot langnaba paisa makutta laiti. Adugi sumathakta mama mapa sonsilakpa asina makhoida sel thumgi phibam yamna warami. Hauzik ichal tawdaba yadaba awanpot khasik langba phawba makhoida yamna waba haibadu oirami. Hauzikbu aikhoina tawdoise karino mingondagi sel puraga awanpot ase langa tawbada mangai. Pumhengi nupina hairakpani pumhen amuk pakhom pirai. Adubu tawpham thokpa adudi tawba tabani. Pumhengi nupido wangang lakti mahak adu khakna pukchal pikpa nupi nati upai liktebagi hairibani amuk suhanna hairai. Adu oiragana thoibada haipit hanglaga yengsira. Makhoida haimandana ikaiba ama yausilai. Makhoidagi ngaktani aikhoina sel chillaba matamda lauriba ase. Laumandana ai ikairi. Adubu tanja aduda ichan changlai. Tacho haima lao sida phamu lao. Tacho ta thoiba lahawi. Haima adu oiradi changhala udana kaidawrino mabo. Mapando aina wari sasi tacho kokthoro uhairakpani. Ho phare phare ai thoglagi. Asi hairaga ichal su thokri aduga pumhensu thoglaktuna thoibaga wari sanarami. Itaw ichangi awong ongi waphamna kamaina tawba. Aina dum angamba khakta tawkhranida. Aibu kari pangu harino. Kari sawrunuda. Luhongbada ngatala aga hek chinbiyu. Itaw ai paw loina tari. Ima baba gaso wari loina sari. Ichalgi luhongbagi awong awon ase ai oina loina tawzaraki. Pumhen noklaga hairai. Is yare aina ngamba khara dum tawkhra lori. Naha khaktara ichalgi mabungse. Ai su mabungni ai su tawba yai kaino. Nangna nungaitraga nangi araiba adu piro. Aduda awatpadu haplaga aina oina tawraki. Ichalgibu kari watkani. Makhutna sipami haiba khuding loina hapkadoini. Pumhen khonjal khitang luthari. Itaw nangi mating mayamse aina karamba matamda singba ngamgani ai khangdri. Aina warba matamda nahaktana aigi mating pangbibani. Thoiba nokfet tawraga hairai. Itaw aidi nangi punsigi awaba thengkhangda mateng khitang pangluba khaktani. Nangdi aigi punsi asibu pura oina kanbirakpani. Nahakna tawbirakpa mayamdo ai kaudri. Aigi punsidi nahakna kanbirakpani. Asi hairaga anido nungsina lengonne asumna isalgi luhongba yamna chawna pangthokri. Imong anigi makha taba maridi yamna nungsinana amana amagi mating tawnaduna laikhirami.